ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯂꯦꯝꯕ ꯉꯁꯤꯗꯤ ꯊꯕꯛ ꯂꯣꯏꯕ ꯊꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯋꯥ ꯌꯥꯝ ꯁꯪꯉꯤ, ꯈꯨꯔꯥꯇꯣꯝꯕ ꯍꯣꯏꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯈꯤꯕꯁꯤ ꯐꯤꯕꯝ ꯃꯇꯥꯗꯨꯒ ꯁꯛꯅ ꯃꯔꯣꯜ ꯑꯃ ꯀꯥꯏꯕ, ꯈꯣꯟꯗꯨꯅ ꯃꯔꯣꯜ ꯑꯃ ꯍꯧꯖꯗ꯭ꯔꯤꯕ꯫ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯍꯥꯏꯁꯦ ꯁꯤ ꯉꯥꯛꯇꯅꯤ ꯇꯥꯎ꯫ ꯈꯣꯟꯊꯤ ꯈꯔ ꯆꯥ, ꯃꯤꯋꯥ ꯈꯔ ꯇꯥ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯇꯣꯝꯕ ꯍꯥꯏꯕ ꯑꯔꯤꯛꯄꯗꯣ꯫ ꯏꯁꯤꯡ ꯐꯥꯎꯕ ꯄꯤꯊꯛꯇꯦ ꯋꯥ ꯂꯣꯏꯔꯦ, ꯀꯌꯥꯝ ꯂꯤꯛꯀꯦꯗꯣ꯫ ꯑꯗꯨꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯤ ꯀꯩ꯫ ꯄꯥꯔꯤ ꯂꯝꯕꯤ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯤꯑꯣꯏ ꯀꯔꯤꯑꯣꯏ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯨꯝ ꯇꯧꯕꯗꯨꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨꯗ ꯂꯦꯝꯕꯅ "ꯀꯩꯅꯣ ꯏꯗꯥꯎ, ꯀꯥꯏꯗꯅꯣ ꯅꯪꯅ ꯅꯃꯤꯠ ꯆꯄꯣꯡ ꯂꯥꯎꯈꯩ ꯌꯦꯡꯉꯤꯗꯨꯕꯨ? ꯀꯅꯥꯗꯅꯣ?" "ꯏꯗꯥꯎ, ꯉꯁꯤꯒꯤ ꯂꯝꯕꯤ ꯑꯍꯨꯝ ꯐꯥꯡꯕꯁꯤꯗ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯔꯤꯁꯦ, ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯧꯖꯤꯛꯄꯨ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ." ꯃꯇꯥꯎ ꯑꯅꯤꯗꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯪꯂꯛꯂꯤꯕ ꯄꯥꯈꯪ ꯑꯅꯤꯗꯨ ꯎꯕꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯣꯛꯐꯥꯕꯤꯅ "ꯑꯌꯥ, ꯀꯩꯅꯣ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯐꯖꯩ ꯍꯥꯏꯕ, ꯑꯅꯤꯃꯛ ꯋꯥꯎ ꯇꯥꯏꯌꯦ. ꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯕ ꯏꯁꯩꯗꯣ ꯉꯪꯅꯤꯡꯂꯦ. ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯝꯇꯕꯨ ꯁꯛꯇꯣꯛꯀꯦ." ꯁꯤ ꯍꯥꯏꯔꯒ ꯀꯣꯛꯐꯥꯕꯤ ꯎ ꯃꯔꯨꯝꯗ ꯏꯁꯩ ꯁꯛꯂꯒ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯔꯒ ꯖꯒꯣꯏ ꯁꯥꯔꯤ꯫ "ꯑꯥꯗ ꯂꯥꯛꯂꯤ ꯄꯥꯈꯪ ꯑꯁꯦ ꯄꯥꯝꯕꯅ ꯑꯩꯗꯤ ꯉꯥꯎꯔꯦ, ꯃꯥꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯅꯨꯡꯁꯤꯕꯅ ꯑꯩꯗꯤ ꯂꯣꯏꯔꯦ. ꯀꯅꯥꯒꯨꯝꯕꯤ ꯃꯕꯨꯛ ꯐꯕꯤꯃ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯃꯥꯕꯨ ꯐꯪꯅꯤ ꯍꯥꯏꯔꯗꯤ ꯊꯋꯥꯏꯁꯤꯁꯨ ꯀꯠꯆꯔꯒꯦ, ꯊꯋꯥꯏꯁꯤꯁꯨ ꯀꯠꯆꯔꯒꯦ." ꯍꯩꯃꯥ, ꯑꯩ ꯏꯁꯩꯁꯦ ꯏꯁꯣꯏ ꯁꯣꯏꯔꯦꯗ. ꯕꯨꯠ ꯑꯩꯅꯕꯨ ꯀꯃꯥꯏꯅ ꯊꯋꯥꯏ ꯀꯠꯇꯣꯏꯅꯣ? ꯊꯃꯣꯏꯁꯤꯁꯨ ꯀꯠꯆꯔꯒꯦꯅ ꯍꯥꯏꯗꯧ ꯅꯠꯇ꯭ꯔꯕ? "ꯏꯗꯥꯎ, ꯑꯩꯈꯣꯏ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯏꯁꯩꯒꯤ ꯂꯩꯖꯜꯂꯨꯁꯤꯕꯣ? ꯏꯁꯩ ꯃꯈꯣꯜ ꯇꯥꯗ꯭ꯔꯣ?" "ꯃꯈꯣꯜꯕꯨꯗꯤ ꯇꯥꯏ, ꯈꯣꯟꯖꯦꯜꯁꯤꯗꯤ ꯍꯪꯉꯣꯏꯅ ꯅꯣꯡ ꯇꯥꯔꯛꯅꯕ ꯈꯣꯡꯕ ꯌꯥꯝ ꯃꯥꯜꯂꯤ." "ꯅꯣꯏ ꯍꯥꯏꯗꯣ ꯑꯩ ꯂꯣꯏ ꯇꯥꯏꯀꯣ." "ꯀꯩꯅꯣ ꯁꯤꯗ? ꯃꯥꯏ ꯃꯀꯣꯛꯁꯤ ꯆꯥꯎꯔ ꯐꯜꯂꯤ." "ꯀꯣꯛꯐꯥꯕꯤ ꯁꯩꯁꯛꯄꯤ, ꯂꯦꯞꯄꯣ ꯂꯦꯞꯄꯣ, ꯅꯪꯒꯤ ꯏꯁꯩꯗꯣ ꯂꯦꯞꯄꯣ." ꯂꯦꯝꯕꯅ "ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯤ ꯅꯪꯈꯛ ꯅꯀꯣꯛ ꯑꯆꯧꯕꯗꯨꯒ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯀꯤꯕꯒ ꯐꯥꯎꯗ꯭ꯔꯕ?" ꯀꯣꯛꯐꯥꯕꯤ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ꯫ "ꯕꯨꯠ ꯑꯩꯅꯕꯨ ꯀꯅꯥ ꯀꯤꯗꯧꯔꯤꯒꯦ? ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯃꯁꯛ ꯏꯐꯥ ꯍꯦꯛ ꯐꯖꯈꯩ ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯑꯃꯨꯛꯇ ꯏꯋꯥꯅꯤ ꯑꯣꯏꯊꯦꯛꯇꯣꯏꯅꯤ ꯌꯦꯡꯉꯨꯀꯣ." ꯂꯦꯝꯕꯅ "ꯏꯁꯤꯡ ꯄꯤꯁꯤ ꯉꯥꯎꯖꯥꯠꯂꯣ? ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯤ ꯇꯥꯁꯤꯟꯅꯗꯦ ꯍꯥꯏꯕꯅꯤꯗ." "ꯑꯩ ꯀꯣꯛꯐꯥꯕꯤ, ꯅꯃꯥꯏꯗꯨ ꯁꯣꯝ ꯑꯣꯟꯁꯤꯜꯂꯛꯑꯣ." "ꯇꯜꯂꯤ ꯆꯣ, ꯏꯀꯥꯏꯖꯩ. ꯄꯥꯈꯪ ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯅꯣꯏ ꯑꯅꯤꯅ ꯑꯩꯁꯦ ꯍꯦꯛ ꯎꯕꯒ ꯃꯨꯟꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ?" "ꯁꯤꯌꯥ, ꯁꯛꯇꯥ ꯄꯨꯗꯥꯁꯤꯒ ꯃꯀꯣꯛ ꯏꯆꯥꯎ ꯆꯥꯎꯈꯩ, ꯃꯃꯤꯡꯒꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯧꯔꯝꯗꯧꯒ ꯃꯥꯜꯂꯤ. ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯀꯤꯕ ꯀꯝꯇ ꯈꯪꯗꯈꯩ ꯏꯁꯩꯒ ꯁꯛꯑ ꯂꯩꯔꯝꯗꯅ ꯃꯁꯦ ꯀꯌꯥ ꯃꯊꯣꯡ ꯆꯥꯕꯤ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯃꯣꯏ." "ꯍꯦꯔꯥ, ꯅꯣꯏ ꯋꯥꯇꯥꯗꯨꯗꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯃꯥꯜꯂꯤ. ꯀꯥ ꯁꯨꯝ ꯍꯦꯟꯖꯤꯜꯂꯦ. ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯅꯕꯥꯅꯤ ꯏꯋꯥ ꯑꯣꯏꯊꯦꯛꯎꯔꯥ ꯍꯥ?" "ꯅꯁꯝꯅꯦꯅ ꯇꯔꯥꯔ ꯆꯨꯖꯥꯛꯂ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ. ꯑꯣꯟꯊꯣꯛꯅꯁꯨ ꯐꯥꯃꯟꯈ꯭ꯔꯦ. ꯃꯩ ꯊꯥꯕ ꯅꯨꯡꯉꯥꯏꯅꯤ. ꯅꯨꯄꯤꯒ ꯃꯥꯟꯖꯗꯦ. ꯐꯤꯕꯝꯃꯛꯅ ꯗꯔꯝ ꯍꯦꯛ ꯃꯥꯜꯂꯗꯤ ꯁꯦ ꯅꯁꯛꯇꯣꯝꯗꯤ ꯌꯦꯡꯍꯧꯒꯦ." ꯀꯣꯛꯐꯥꯕꯤ ꯏꯀꯥꯏ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯀꯣꯛꯐꯥꯕꯤꯅ ꯅꯣꯛꯂꯛꯄꯗꯨꯗ ꯃꯌꯥꯗꯣ ꯃꯆꯨꯒ ꯆꯨꯔꯝꯃꯤ꯫ ꯈꯔ ꯀꯨꯞꯅ ꯌꯦꯡꯕ ꯀꯔꯟ ꯇꯥꯕ ꯄꯥꯔꯤꯅ ꯑꯃꯝꯕ ꯃꯔꯛꯇ ꯀꯃꯥꯏꯅ ꯎꯔꯨꯕꯅꯣ ꯈꯪꯗꯦ ꯂꯦꯝꯕꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ "ꯂꯦꯝꯕ, ꯑꯁꯤ ꯅꯨꯄꯤꯁꯦ ꯃꯌꯥ ꯌꯥꯝ ꯊꯤ ꯉꯛꯇꯦ, ꯃꯆꯨꯒ ꯆꯨꯏ. ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯅꯪꯗꯤ ꯃꯌꯥꯗꯣ ꯀꯃꯥꯏ ꯎꯔꯤꯅꯣ? ꯍꯥꯏꯌꯨꯗꯅ, ꯅꯌꯥꯗꯣ ꯈꯔ ꯁꯦꯡꯉꯨꯅ. ꯑꯩꯗꯤ ꯃꯁꯛꯁꯤ ꯌꯦꯡꯅꯕ ꯍꯣꯠꯅꯕꯅꯤ, ꯃꯝꯕꯁꯤꯗ ꯎꯗ꯭ꯔꯦ. ꯑꯩꯗꯤ ꯑꯁꯦ ꯍꯥꯏꯅꯕꯤꯗꯣ ꯃꯥꯜꯂꯛꯏꯅꯤꯅꯦ." "ꯀꯣꯛꯆꯥꯎꯕꯤꯔ ꯀꯣꯛꯐꯥꯕꯤꯔ ꯅꯪꯕꯣ? ꯅꯌꯥꯒꯗꯣꯝꯇ ꯁꯦꯡꯖꯗ꯭ꯔꯕꯣ ꯍꯥ? ꯁꯦꯡꯕꯒ ꯑꯝꯇ ꯁꯪꯖꯗ꯭ꯔꯕ ꯍꯥꯏꯅꯤꯗ, ꯏꯁꯩ ꯁꯛꯅꯕ ꯏꯔꯥꯡ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩꯗ." ꯂꯦꯝꯕꯅ "ꯀꯣꯛꯐꯥꯕꯤ ꯅꯠꯇꯦ, ꯀꯣꯛꯆꯥꯎꯕꯤꯅꯤ. ꯃꯀꯣꯛꯁꯤ ꯆꯥꯎꯔꯤ ꯁꯣꯏꯗ꯭ꯔꯣ? ꯑꯃꯝꯕꯗ ꯃꯤꯒꯤ ꯃꯌꯥ ꯌꯥꯊꯤ ꯊꯥꯡꯕꯗꯤ ꯎꯏ, ꯑꯗꯨꯒ ꯃꯀꯣꯛꯁꯤ ꯐꯥꯔꯤꯔ ꯆꯥꯎꯔꯤꯔꯗꯤ ꯈꯪꯉꯝꯗꯦꯅꯦ. ꯈꯨꯗꯛꯁꯤꯗꯒꯤ ꯀꯣꯛꯆꯥꯎꯕꯤ ꯀꯧꯔꯁꯤ." "ꯑꯁ,
อนทกนี่ใกล้เสกก็ไม่ต้องนี้เดียยามทุกข์ใจดะนุปานี่ใกล้น่ะนุปีไอเสียอีใกล้นี่ใกล้ด้วยกะอันตะคังเดบมาใครไอซาบีไอบูยาที่ทางบีหายกะเฮติใกล้ไปปีบะบุตรนี่ให้บะเกไอเสียมาค่อยนึกกันตะกี้บีบะนัดติสักสิสุไอ้กี่ซ้ำอภาพสินะคุมเจลบันนี่นะอูเจบะอีใกล้นกเจบะยาสิยาที่สิขักตานี่มวยนูบีอีสินารวนกำทอกจบไปเบี้ยมนาตัวตะมุรุมส่วนอะไรดูเงาบุงเงาบุกันอิสนั่งใส่สักไปใส่ดูบุกรีบกรีบอาดลักลีปักขังสิปามบนะไอดีเงาเรมากิสักตะมุรุบดนุชิบนะไอดีลอยเรกันฮาริน่าสักตาดูกะไม่คุยนับเหล่าเบอร์เขาจะบอกยันตาไปคุยสินั่งน่ะปามจะตัวยังสวยดะสักตาพูดามักน่ะอุตินิกมันเคยังยิงกันเนี่ยนุปีมัวดีคาเลี้ยงไปกันดูเลี้ยงบ้านก็ไอ้นี่ดอกนั่งหนึ่งงานยังไม่ยอมดูมีอีกอะไรนี่เกินนู่นนั่งงงนู่นไปดอกตลอดนู่นยังฮัลโหลสิล่ะมาทำสิ่งที่ยังฮัลโหลช่วยน่ะปากกันแล้วมันนุปีวัวดีน่ะสักดอกตลอดตานาเลยไปกันดูนุปีน่ะเที่ยงกับมันเด้อคุยจะสัตว์ละก็อีรังตัวผู้สาวดูน่ะสมภาพดอกคุยดัดเจนี่เฮก็สาวบีปารีกิว่าดูตาบังกำลังเจอดูน่ะกันน่ะเล่าขันเลยอะดูก็ไม่ก็ยังมาด่ากับเลยก็จัดขี้นุยมาตั้งจับแต่ตัวไอ้นี่ไอ้สิเนี่ยไก่กุมบ้าไอ้ที่โก้ก็ซ้ำกันสินะคาราบิบัมจารามาดีไอ้ที่เซ็กซี่อุรามาดีเนี่ยนุยไหนกูหลักจะหนังงี้ดอกงาไม่ได้ปะเนี่ยขังให้ยิงแต่ดิไอ้ที่ซ้ำเสียนุ่งดุมยันแกอุสิตตาบะกกเจ้าบีไอ้กูอุสิตตาบะสาร์ดขังนี่กันนะอีกิละมันดีอีกันสิ่งมันว่างานกิละมันดีว่างานนะนังเตียนใจนั่นเนี่ยว่างานกิเตียนใจนั่นทำไมดอกทิ้งดัดแกนุ่งมาให้บดอกไก่ดองไงนั่นหลังตัวปะนุ่งมาให้บดอกเลี้ยงบันมาสินุปีสิบูกะรีคุณเด็กหลักปะงอวิวจัดขังดิสักตากูด่าสิกะบุดอิงมันแค่สักตาสิเอ็กทิ้งนรู้ดันน่ะมาตั้งกันโอ้ยมันเราจะละสินุปานี่สิจัดเป้าคิบกะหุดกกเซาบีกับเปเลปกะอันนี้ตัวดามามิดกะข้าในยังเลยกะเฮ้ยระกับปุยเดะปีป่ามิบุดไอบัวก็ช่วยไล่ตันอุสิทวายดับอันนี้เสียมายุ่งขังดกเลยกะในที่อุกอาสมนบุดกกเซาบีนุปานี่สิกิมาตุงอินรักตุนะมายุ่งขังดกลำปารีมาดิเลียมบานี่สูมากิมายุ่งเดสังคีรำอดุบุดกกเซาบีดีอันนี้ดูน่ะจังคีบดูยังเลยกะไอบัวการำบิกิมาตุงอินนะด้วยเนาะส้มเดจัดเล็กก็ได้ส้มเดจัดเล็กก็ได้ไอ้กกเงาเรตอริสิปูบังงำเจกกสิปูบังงำเจอสุกมันท้าสาดุสรุมวยนี่กิยุมนะแต่บ่มวยกิยุมสิดาเฮตสังลักพารามันซีโอเรดิตัสคำดวีลาอัสไอ้เนสิดีทำมวยเสียขัดนุ่งไอติอีกันนาโนสิดาอามูบมุสรีตาพามสิดาพามิสิดาลุงมากำตะบุยังเกอาศัยอะไรกับกกเซาบิโดลุงมากเลยมาตัวโตเอาบะหมี่ยาวระบดีขังดุนวันทับสุยาวไปไอมาโกกิมาสมาดุนกะพาบันมานิงดูอินทอกละกะมานากะดุทางกัดละกะตาริกะริไฮริมีรันจักะไลมูระกายในสุขลีมาตมตาตมบันไอ้กินทำไมทอดเหล่าเสียทุกไอ้เรื่องบางทีแต่ทอดไอ้บีทอดน่ะจริงจังบีนังโกนังน่าตุ้มบัดคุดีทีบัดกายร้ายชีนังไอ้เนี่ยนังก็ไม่ต้องดูไอ้ทำไมเสียมนายก็ไม่พอดูตุ้มบัดเสียดิมาดูกิสักทีบีจินตุ้มบีอุระก็ตุ้มเลยตุ้มน่ะสวยใกล้สักชักทีบีตัวน่ะพอไว้เสียมีไรระมีเนี่ยยามนกนี่ก็ไม่ต้องเนี่ยสิเดียตรงนี้ตั้งคายมันตั้งโง่แกเฮ้ยยามกันนกไปยาดิวันนี้ตาไปลุยจีอามุกสุกกเศร้าบีตับหนักขรกสังสินละกะมานากงทางกัดละกะตาดมีโอ้ยรำละบะนุ่งกุมนักกันเบ็ดทำมวยมาเงสิไอ้น่ะจินตุ้มบีนังกิดมักอสุวารีบเสวารำไอ้กิดทำมวยดีตานงโอ้ยบะนะกิตั้งตัวยาดิต้มอีกตะกับนี่ตาถอดให้บิจินตุ้มบีตั้งยับพัดเดไอ้บุยยังวะฮัดไอ้เสียทำมวยยำนารสูจากติตุมละอะดูกะตุ้มสุดตุ้มนี่ยาเรตะโกอะไรดะขรกับปะเดียตุ้มน่ะมาโตระเกอีมาตามนี่นะไอ้นี่ดิสมดามาน่ะจ้างกันดะบะวารำกันดะบะทำมวยตัวไก่น่ะขัดสิขัดว่าบ่าวระกันสิดะพากีตาถูกว่าไม่ยาวรีไม่สิอุชิตะบันสักตาสิกะมาอยากพัฒนาตรงนั้น
ꯆꯤꯟꯊꯨꯝꯕꯤ ꯀꯥꯏꯅ ꯃꯥꯗꯤ ꯑꯣꯛ ꯂꯥꯕ ꯂꯥꯏꯃꯨ ꯍꯦꯛ ꯃꯥꯟꯈꯩ ꯇꯣꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯥꯔꯛꯄꯗꯨꯗ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯒ ꯍꯨꯔꯥꯟꯕ ꯀꯅꯥꯅꯣ ꯑꯗꯨꯋꯥꯏꯗ ꯂꯨꯝꯃꯒ ꯑꯩꯒꯤ ꯋꯥꯔꯤ ꯊꯥꯊꯣꯏꯗꯣ ꯎꯁꯤꯗꯕꯩ ꯋꯥꯔꯣ ꯍꯥ ꯑꯩꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯅꯤ ꯍꯧꯔꯛꯀꯅꯨꯀꯣ ꯏꯁ ꯍꯥꯏꯌꯣ ꯑꯩ ꯌꯥꯝ ꯀꯤꯖꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯌꯥ ꯇꯥꯊꯣꯠ ꯅꯪ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯥꯛꯏꯔꯣ ꯀꯥꯏꯗ ꯂꯩꯒꯦ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯅꯪꯒꯤ ꯇꯥꯇꯣꯝꯕꯁꯦ ꯅꯪꯒꯤꯗꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯝꯃꯤ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯀꯣꯛꯆꯥꯎꯕꯤ ꯇꯣꯝꯕꯒꯤ ꯃꯃꯥꯡꯗ ꯐꯟ ꯆꯣꯡꯊꯣꯔꯛꯂꯒ ꯀꯔꯤ ꯑꯩꯕꯨ ꯅꯣꯏ ꯅꯄꯥꯒꯤ ꯇꯥꯊꯣꯠꯂꯣ ꯑꯩꯁꯦ ꯀꯣꯛꯆꯥꯎꯕꯤꯅꯤ ꯀꯣꯛꯆꯥꯎꯕꯤ ꯅꯣꯏ ꯇꯥꯊꯣꯠ ꯆꯤꯟꯗꯨꯝꯕꯤꯗꯣ ꯑꯩ ꯅꯠꯇꯦ ꯀꯣꯛꯆꯥꯎꯕꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯇꯣꯝꯕ ꯄꯥꯈꯠꯅ ꯁꯤꯗꯤ ꯇꯥꯊꯣꯠ ꯅꯠꯇꯦ ꯕꯨꯠꯅꯦ ꯕꯨꯠ ꯀꯤꯌꯦ ꯀꯣꯛꯆꯥꯎꯕꯤ ꯕꯨꯠꯅꯦ ꯇꯣꯝꯕ ꯀꯤꯃꯟꯈꯤꯕꯅ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯝꯃꯤ ꯀꯣꯛꯆꯥꯎꯕꯤ ꯌꯥꯝ ꯉꯛꯅ ꯇꯣꯝꯕꯗ ꯌꯦꯡꯂꯛꯄꯗ ꯃꯀ꯭ꯂꯥꯎꯀ ꯅꯤꯛꯂꯒ ꯐꯤ ꯃꯥꯡꯂꯝꯕꯗꯨꯗ ꯀꯣꯛꯆꯥꯎꯕꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛꯅ ꯌꯥꯎꯗꯕ ꯑꯗꯨꯅꯗꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯍꯨꯟꯗꯣꯛꯄꯤꯔꯝ ꯇꯥꯕꯅꯤ ꯇꯣꯝꯕ ꯀꯞꯂꯒ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯁꯝꯒꯗꯨꯅ ꯐꯖꯅ ꯁꯦꯝꯕ ꯌꯥꯗ꯭ꯔꯣ ꯀꯤꯕꯨ ꯀꯤꯅꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯣ ꯅꯔꯟ ꯅꯁꯝꯁꯦ ꯐꯥꯕ ꯅꯠꯇꯦ ꯈꯪꯉꯕ ꯆꯥꯎꯍꯟꯕ ꯅꯠꯇꯦ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯅꯔꯟ ꯅꯠꯇꯦꯕ ꯀꯩꯅꯣ ꯈꯪꯗꯦ ꯌꯦꯡꯁꯤꯟꯃꯜꯂꯁꯨꯅꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯗꯤ ꯅꯪ ꯁꯥꯎꯔꯣ ꯑꯩ ꯏꯃꯨꯡ ꯆꯪꯈ꯭ꯔꯒꯦ ꯌꯥꯔꯣꯏ ꯆꯪꯕ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯣ ꯇꯜꯂꯤ ꯌꯦꯡꯉꯣꯏ ꯀꯔꯤꯒꯤ ꯌꯦꯡꯉꯣꯏꯗꯕ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯑꯩꯁꯦ ꯀꯣꯛ ꯈꯔ ꯆꯥꯎꯖꯔꯁꯨ ꯐꯖꯕꯅꯤ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯥꯝ ꯊꯨꯅ ꯇꯣꯝꯕ ꯀꯣꯛꯆꯥꯎꯕꯤꯕꯨ ꯌꯥꯝꯅ ꯀꯤꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯎꯔꯦ ꯃꯁꯝ ꯑꯐꯥꯕꯗꯨ ꯃꯈꯨꯠꯅꯒ ꯍꯥꯏꯗꯣꯛꯂꯒ ꯃꯈ꯭ꯌꯥꯠ ꯑꯁꯥꯡꯕꯗꯨ ꯅꯥꯔꯨꯝ ꯌꯧꯈꯩ ꯆꯤꯡꯈꯠꯂꯒ ꯅꯣꯛꯏ ꯃꯃꯤꯠ ꯅꯥꯝꯃ ꯀꯦꯟꯗꯧꯕꯒꯤ ꯇꯧꯔꯤꯕꯗꯨꯅ ꯇꯣꯝꯕꯗ ꯌꯦꯡꯂꯒ ꯃꯤꯠꯆꯤꯒ ꯈꯠꯆꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯀꯤꯔꯒ ꯂꯩꯔꯝꯕ ꯇꯣꯝꯕ ꯍꯦꯟꯅ ꯀꯤꯈꯤꯗꯨꯅ ꯑꯣꯏꯃ ꯁꯤꯔꯦ ꯕꯨꯠꯅꯦ ꯕꯨꯠ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯤ ꯊꯤꯔꯒ ꯇꯨꯁꯤꯟꯗꯨꯅ ꯇꯣꯝꯕ ꯋꯥꯟꯊꯈꯤ ꯇꯣꯝꯕꯅ ꯂꯥꯎꯔꯝꯃꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯍꯤꯞꯄꯒ ꯂꯩꯈꯤꯕꯗꯨꯗ ꯀꯣꯛꯆꯥꯎꯕꯤꯅ ꯅꯣꯏꯕ ꯀꯩꯅꯣ ꯑꯩꯅ ꯁꯣꯝꯗꯗꯤ ꯅꯪꯅ ꯐꯖꯩ ꯍꯥꯏꯔꯛꯄ ꯉꯥꯏꯔꯒ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯅꯕ ꯑꯣꯏꯃ ꯁꯤꯔꯦ ꯕꯨꯠꯅꯦ ꯕꯨꯠ ꯑꯅ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯁꯤꯅ ꯀꯩꯅꯣ ꯁꯣꯔ ꯍꯣꯟꯗ꯭ꯔꯕꯗꯩꯁꯤꯕꯣ ꯇꯁꯦꯡꯅ ꯃꯁꯤꯕꯨ ꯁꯤꯔꯕ ꯀꯥꯏꯗꯨꯔꯣ ꯑꯩꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯃꯤ ꯁꯤꯕ ꯌꯥꯎꯔꯕ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯁꯣꯝꯗ ꯁꯝꯒꯁꯤ ꯇꯤꯡꯍꯜꯂꯒ ꯍꯦꯟꯅ ꯐꯖꯅꯕ ꯍꯣꯠꯅꯒꯦ ꯇꯧꯔꯒ ꯃꯄꯥꯟꯗ ꯃꯆꯥꯅ ꯂꯥꯎꯈꯤꯕꯗꯨ ꯇꯥꯕꯗ ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯃꯁꯝꯒ ꯏꯐꯥ ꯐꯥꯈꯩ ꯏꯁꯧ ꯂꯥꯡꯂꯒ ꯊꯣꯛꯂꯛꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯇꯣꯝꯕ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯤ ꯍꯥ ꯀꯩꯗꯧꯔꯒꯦ ꯀꯣꯛꯆꯥꯎꯕꯤ ꯉꯥꯡꯗꯅ ꯊꯣꯛꯂꯛꯂꯤꯕ ꯆꯥꯎꯕꯤꯕꯨ ꯌꯦꯡꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛꯀ ꯈꯪꯉꯤ ꯍꯣꯏꯃ ꯏꯁ ꯕꯨꯠ ꯑꯣꯏꯔꯁꯨ ꯑꯁꯤꯗꯤ ꯈꯪꯉꯤꯍꯦ ꯑꯩ ꯀꯨꯏꯅ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯌꯥꯗꯦ ꯏꯁ ꯕꯨꯠ ꯑꯩꯕు ꯑꯁꯨꯛ ꯊꯤꯅ ꯈꯪꯍꯟꯕ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯝ ꯃꯅꯥꯁꯦ ꯐꯖꯅ ꯁꯦꯝꯃꯒ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯤ ꯏꯊꯤꯈꯩ ꯑꯩꯗꯧꯅ ꯐꯖꯔꯗꯤ ꯐꯩ ꯑꯗꯨꯗꯤ ꯅꯠꯇꯦ ꯀꯣꯛꯆꯥꯎꯕꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯌꯦꯡꯗꯕ ꯃꯈꯩ ꯃꯤ ꯁꯤꯗꯔꯝꯂꯒ ꯍꯣꯠꯇꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ ꯆꯥꯎꯕꯤꯁꯨ ꯊꯣꯛꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯐꯥꯕꯤ ꯑꯃ ꯄꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯗ ꯃꯆꯥꯅ ꯇꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯕꯨ ꯇꯨꯝꯐꯝꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯁꯦ ꯍꯧꯒꯠꯂꯨ ꯇꯣꯝꯕ ꯇꯣꯝꯕ ꯀꯧꯕ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕ ꯀꯧꯊꯣꯛꯇꯨꯅ ꯃꯆꯥꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯅꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯕ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯇꯣꯟꯗꯥꯡꯅ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥꯒꯤ ꯀꯥꯗ ꯇꯨꯝꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯄꯥꯟꯗ ꯂꯣꯡꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤꯗꯨꯕꯣ ꯄꯥꯄꯥ ꯑꯩꯈꯣꯏ ꯌꯨꯝꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯂꯥꯛ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯄꯥꯄꯥ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯕꯨꯠꯅꯣ ꯅꯥꯞ ꯆꯥꯗꯕ ꯅꯣꯏꯅ ꯄꯥꯅ ꯆꯥꯒꯤ ꯍꯧꯅꯕꯤ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯉꯥꯡꯗꯅ ꯂꯩꯍꯧꯔꯣ ꯑꯩꯗꯤꯅꯦ ꯇꯨꯝꯃꯨꯔꯒꯦ ꯑꯁꯦꯡꯕꯅꯤ ꯄꯥꯄꯥ ꯑꯩꯅ ꯍꯥꯏꯁꯦ ꯍꯣꯏꯁꯦ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤꯀꯣ ꯁꯣꯝꯗꯅ ꯀꯣꯛꯆꯥꯎꯕꯤ ꯆꯦꯜꯂꯛꯄꯅ ꯄꯥꯔꯤꯍꯣꯏꯗ ꯍꯥꯟꯅ ꯂꯥꯛꯑꯝꯃꯤ ꯃꯁꯛꯈꯛ ꯐꯖꯕ ꯋꯥꯉꯥꯡ ꯊꯤꯕ ꯄꯥꯈꯪ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯊꯣꯡ ꯊꯤꯜꯂꯒ ꯇꯨꯝꯕ ꯊꯨꯒꯥꯏꯒꯦ ꯎꯁꯤꯠꯇꯕ ꯀꯣꯛꯆꯥꯎꯕꯤ ꯊꯣꯡꯅꯥꯎꯗꯨ ꯀꯟꯅ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯥꯅ ꯊꯤꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯄꯥꯔꯤꯒꯤ ꯀꯥ ꯅꯠꯇꯦ ꯄꯥꯔꯤꯒꯤ ꯃꯕꯣꯛꯀꯤ ꯀꯥꯅꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯇꯨꯝꯕ ꯌꯥꯗ ꯂꯩꯔꯝꯕ ꯏꯕꯦꯅꯤ ꯈꯪꯍꯧꯗꯅ ꯊꯣꯡꯅꯥꯎ ꯊꯤꯜꯂꯛꯄꯗꯨꯗ ꯆꯦꯛꯃꯣꯛ ꯂꯥꯎꯍꯟꯗ ꯊꯣꯡꯅꯥꯎ ꯑꯍꯣꯕ ꯑꯃꯗꯒꯤ ꯃꯥꯒꯤ ꯆꯩꯁꯨ ꯊꯤꯟꯗꯣꯔꯛꯂꯒ ꯊꯤꯜꯂꯛꯏ
ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯀꯣꯛꯆꯥꯎꯕꯤ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯒ ꯊꯣꯡꯅꯥꯎ ꯊꯤꯜꯂꯒ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯄꯗꯨꯗ ꯃꯃꯤꯠꯇ ꯄꯥꯜꯂꯗꯨꯅ ꯑꯣꯏꯃ ꯍꯤꯡꯆꯥꯕꯤ ꯀꯅꯥꯅꯣ ꯅꯩꯊꯦꯛꯄꯤ ꯑꯩꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯏꯁꯦ? ꯀꯦꯟꯗꯧꯒꯤ ꯇꯧꯔꯤꯕ ꯃꯤꯠ ꯊꯔꯥꯛ ꯌꯥꯟꯕꯁꯤꯗ ꯍꯦꯛꯇ ꯊꯤꯟꯗꯣꯂꯛꯑꯦ ꯍꯥꯏꯕꯅꯤꯗ. ꯀꯝꯗꯧꯋꯤ? ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯄꯥ ꯆꯥꯒꯦꯅ ꯀꯔꯤ ꯍꯔꯥꯎꯔꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯌꯥꯝ ꯆꯒꯠꯅꯕꯒꯤꯅꯤ ꯑꯩꯅ ꯇꯧꯔꯤꯗꯣ. ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯑꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯉꯥꯛꯇ ꯇꯧꯔꯛꯀꯅꯤ. ꯏꯁ ꯌꯨꯝꯁꯤ ꯑꯣꯟꯅꯔꯖꯥ. ꯑꯩꯁꯦ ꯕꯨꯠꯅꯦ ꯕꯨꯠ. ꯆꯠꯊꯣꯛꯎꯔ ꯍꯥ. ꯍꯦ ꯄꯪꯃꯨꯛꯇꯤ ꯃꯨꯛꯂꯛꯀꯅꯨꯗ. ꯑꯩꯁꯦ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ. ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ. ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯩꯅ ꯅꯩꯊꯦꯛꯄꯒꯤ ꯃꯍꯨꯠ ꯃꯤꯅ ꯍꯦꯛꯇ ꯅꯩꯊꯦꯛꯂꯛꯄꯁꯤꯕꯨ ꯍꯧꯅꯕ ꯊꯕꯛꯂ ꯍꯥꯏꯕꯅꯤꯗ. ꯀꯥꯟꯅꯗꯦ. ꯃꯣꯏ ꯁꯛ ꯌꯥꯝ ꯀꯥꯛꯄ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯥꯟꯕ ꯍꯣꯏꯒꯤ ꯃꯌꯨꯝꯁꯤꯗꯅꯦ ꯂꯩꯔꯤꯁꯤꯡꯁꯦ ꯁꯣꯝꯗ ꯂꯣꯏ ꯊꯨꯡꯉꯤ. ꯑꯁꯣꯝꯗ ꯈꯔ ꯂꯦꯝꯂꯤ ꯇꯧꯕ ꯄꯥꯈꯪꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯝꯅꯔꯨꯒꯦ. ꯀꯣꯛꯆꯥꯎꯕꯤ ꯃꯁꯝ ꯑꯐꯥꯕꯗꯨꯒ ꯂꯦꯝꯕ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯌꯥꯝ ꯋꯥꯔꯕꯒꯤ ꯃꯑꯣꯡꯗ ꯃꯤꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯐꯝꯊꯩ. ꯍꯩꯍꯥ ꯋꯥꯏꯅꯦ. ꯅꯣꯡꯃꯇ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯠꯇꯁꯨ ꯊꯣꯛꯂꯛꯂꯒ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯅꯣꯡꯃꯇ ꯍꯪꯕꯤꯔꯛꯄꯁꯨ ꯅꯠꯇꯦ. ꯑꯩꯒꯤ ꯊꯤꯔꯥꯏꯕꯛꯁꯦ ꯑꯗꯨꯝꯅꯁꯨ ꯊꯤꯈ꯭ರೆ. ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯊꯤꯔꯛꯄ ꯂꯥꯏꯕꯛꯁꯤꯅ ꯁꯤꯔ ꯐꯥꯎꯕ ꯑꯗꯨꯝ ꯊꯤꯗꯨꯅ ꯂꯩ. ꯀꯞꯅꯤꯡꯉꯤꯗ. ꯇꯥꯟꯖꯥꯁꯤꯗ ꯏꯃꯨꯡꯗꯒꯤ ꯌꯥꯝꯅ ꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ. ꯃꯗꯨ ꯇꯥꯕꯗ ꯀꯞꯂꯝꯕ ꯀꯣꯛꯆꯥꯎꯕꯤꯗꯨ ꯈꯪꯂꯦꯞ ꯂꯦꯞꯂꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯅ? ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ. ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯜ ꯑꯗꯨ ꯅꯥꯀꯣꯛꯄꯒꯤꯅꯤ ꯍꯥꯏꯕ. ꯏꯁ ꯑꯩꯗꯤ ꯂꯥꯟ ꯂꯥꯛꯑꯕꯣꯏ ꯅꯤꯡꯉꯨꯔꯦ. ꯑꯗꯨꯒꯗꯤ ꯅꯥꯀꯣꯛꯄ ꯑꯣꯏꯔ ꯂꯩꯔꯝꯃꯤ. ꯑꯣꯟꯊꯣꯛꯄꯅꯤ ꯑꯁꯨꯛ ꯍꯧꯅ ꯅꯥꯀꯣꯛꯏꯁꯦ. ꯇꯥꯗꯕ ꯃꯈꯩ ꯇꯨꯝꯗꯅ ꯂꯩꯕ ꯉꯝꯃꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯉꯛꯄꯅꯤ. ꯀꯥꯟꯅꯗꯦ ꯊꯕꯛ ꯍꯧꯒꯦ. ꯑꯩꯁꯦ ꯇꯨꯝꯃꯟꯗꯅ ꯍꯟꯗꯛꯇꯤ ꯏꯁꯥꯁꯦ ꯈꯔ ꯀꯥꯝꯈꯠꯂꯤ. ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯈꯔ ꯆꯦꯟꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯛꯆꯥꯎꯕꯤ ꯃꯅꯤꯡ ꯃꯃꯥꯡ ꯈꯥꯔꯥꯏ ꯈꯪꯗꯕ ꯃꯈꯩ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ. ꯁꯣꯔ ꯊꯕꯦꯠꯀ ꯍꯣꯜꯂꯒ. ꯇꯥꯟꯖꯥꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕ ꯂꯦꯝꯕꯒꯤ ꯃꯄꯥ ꯅꯣꯡꯗꯝꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯃꯅꯤꯡ ꯃꯌꯥ ꯆꯪꯅꯤꯡꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯀꯔꯤꯅꯣ ꯃꯈꯣꯜꯁꯤꯅ? ꯀꯔꯝꯕ ꯂꯥꯟ ꯂꯥꯛꯑꯖꯥꯠ ꯃꯤ ꯆꯦꯟꯅꯔꯤꯁꯤꯅ? ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ. ꯅꯣꯡꯗꯝ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ. ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ. ꯀꯣꯛꯆꯥꯎꯕꯤ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯆꯦꯜꯂꯝꯕꯗꯨ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯨꯝꯗꯨꯅ ꯂꯩ. ꯀꯅꯥꯁꯨ ꯂꯩꯇꯦꯗ. ꯑꯩꯒꯤ ꯚꯥꯞꯅ ꯑꯣꯏꯔ ꯃꯥꯜꯂꯦ. ꯀꯥꯟꯅꯗꯦ. ꯄꯨꯛꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯀꯣꯅꯨꯡ ꯐꯥꯎꯕꯗ ꯌꯧꯁꯤꯜꯂꯨꯈꯤꯒꯦ. ꯃꯍꯧꯁꯥꯅ ꯅꯣꯡꯗꯝ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯕꯁꯨ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯂꯝꯗꯦ. ꯀꯣꯛꯆꯥꯎꯕꯤꯁꯨ ꯇꯞꯂꯤ ꯅꯣꯡꯗꯝꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ. ꯅꯣꯡꯗꯝꯅ ꯑꯃꯥꯡꯁꯪ ꯆꯪꯈꯤꯕꯒ ꯀꯣꯛꯆꯥꯎꯕꯤꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ. ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯉꯁꯤ. ꯑꯇꯩꯗ ꯄꯦꯟꯅ ꯇꯝꯅꯕ ꯉꯝꯗ꯭ꯔꯁꯨ ꯅꯪꯃꯗꯤ ꯑꯩꯅ ꯅꯩꯊꯦꯛꯀꯦ. ꯑꯃꯥꯡꯁꯪꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯀꯥꯝꯊꯣꯔꯛꯄꯗꯨꯗ ꯀꯣꯛꯆꯥꯎꯕꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯔꯦ ꯈꯣꯟꯖꯦꯜꯁꯤꯒ ꯃꯅꯝꯁꯤꯒ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ. ꯑꯩꯁꯤꯕꯨ ꯕꯨꯠꯅꯦꯅ ꯃꯃꯤꯡ ꯈꯛꯇꯒꯤ ꯕꯨꯠ ꯑꯣꯏꯔꯒ ꯂꯩꯗꯣꯔꯕ ꯈꯪꯗꯦ. ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦ. ꯃꯗꯨꯒꯤ ꯍꯅꯨꯕꯗꯨꯅ ꯑꯩꯁꯦ ꯁꯥꯟꯅꯕꯤꯔꯒ ꯂꯣꯏꯁꯟꯕꯤꯗꯕꯤ ꯍꯦꯛ ꯊꯝꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯁꯤꯗꯣꯛꯈ꯭ꯔꯦꯕ. ꯍꯩꯍꯥ ꯋꯥꯏ ꯑꯃ ꯍꯦꯛ ꯆꯪꯉꯤꯗ ꯁꯤ ꯑꯣꯏꯔꯗꯤ. ꯀꯔꯤꯅꯣ ꯊꯣꯡ ꯉꯥꯡꯕ ꯌꯥꯗ꯭ꯔꯤꯁꯤꯅ? ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯅ? ꯍꯩ ꯃꯃꯥ, ꯂꯦꯝꯕ, ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣ? ꯀꯅꯥꯅꯣ ꯑꯃꯥꯡꯁꯪꯗ ꯑꯩꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯅꯝꯃꯤꯁꯤꯕꯣ? ꯌꯥꯝ ꯊꯨꯅ ꯂꯥꯛꯎ. ꯅꯠꯇ꯭ꯔꯗꯤ ꯃꯄꯥꯟꯗ ꯊꯣꯡ ꯂꯣꯜꯂꯝꯂꯤꯕ ꯃꯤꯗꯣ ꯅꯈꯨꯠ ꯀꯛꯄ ꯁꯣꯏ. ꯏꯁ ꯌꯥꯝ ꯁꯥꯊꯤꯒ ꯁꯥꯏ. ꯍꯣ ꯀꯛꯄꯤꯔꯣꯍꯦ. ꯀꯅꯥꯅꯣ ꯅꯪ? ꯌꯥꯝ ꯊꯨꯅ ꯊꯣꯡꯁꯤ ꯌꯥꯎ. ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯍꯥꯏꯅꯁꯤ. ꯍꯥꯡꯒꯦꯍꯦ. ꯀꯩꯅꯣ ꯈꯪꯗꯦ. ꯊꯤꯅꯝꯗ ꯅꯠꯇꯦ ꯈꯣꯟꯗꯥ ꯐꯥꯎ ꯍꯦꯛ ꯅꯝꯊꯤ. ꯑꯗꯨꯅꯅꯤꯗꯅ ꯃꯆꯥꯅ ꯈꯣꯟꯗꯥ ꯍꯥꯎꯇ꯭ꯔꯤꯁꯤꯅꯗꯤ. ꯀꯣꯛꯆꯥꯎꯕꯤ ꯉꯥꯡꯗꯅ ꯊꯣꯡ ꯍꯥꯡꯗꯣꯛꯏ. ꯅꯣꯡꯗꯝꯁꯨ ꯁꯥꯎꯅ ꯊꯣꯛꯂꯛꯄꯅꯤ. ꯎꯔꯦ ꯃꯃꯥꯡꯗ ꯃꯀꯣꯛ ꯏꯆꯥꯎ ꯆꯥꯎꯅ ꯃꯁꯝ ꯏꯐꯥ ꯐꯥꯕ ꯑꯃ ꯂꯦꯞꯂꯝꯕꯗꯣ. ꯊꯣꯏꯅ ꯀꯩꯁꯨ ꯈꯟꯖꯤꯟꯗꯦ ꯅꯣꯡꯗꯝ. ꯅꯨꯄꯥꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯀꯣꯛꯆꯥꯎꯕꯤ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯅꯃꯥꯡꯗ ꯑꯩ ꯂꯦꯞꯄꯤꯁꯤ ꯀꯤꯗ꯭ꯔꯣ? ꯀꯩꯝꯇ ꯂꯥꯎꯔꯛꯇ꯭ꯔꯤꯗꯨꯕꯣ? ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯀꯤꯗꯧꯔꯤꯒꯦ ꯑꯩꯅ? ꯑꯩꯁꯦ ꯚꯨꯠꯅꯦ ꯚꯨꯠ. ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯚꯨꯠ ꯅꯨꯄꯤ. ꯅꯪ ꯇꯧ ꯁꯥꯏꯗꯣ ꯑꯩ ꯀꯔꯤꯝꯇ ꯀꯤꯗꯦ. ꯃꯇꯥꯝꯅꯤꯅ ꯚꯨꯠꯀꯥꯁꯦ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯦ? ꯎꯁꯤꯠꯇꯕ ꯅꯠꯇꯦꯅꯦ. ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯣꯏꯒꯨꯝꯕ
ꯊꯋꯥꯏ ꯀꯌꯥ ꯊꯦꯡꯅꯔꯛꯂꯕ ꯑꯃꯥꯏꯕꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯗꯅ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯌꯥ ꯑꯩꯒꯤ ꯅꯨꯄꯤꯒ ꯍꯥꯏꯌꯦ ꯌꯥꯝ ꯆꯥꯛꯑꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯪ ꯃꯐꯝꯁꯤꯗ ꯑꯁꯦꯡꯕ ꯆꯨꯝꯕ ꯍꯥꯏ ꯐꯅꯤ ꯅꯝꯊꯤꯕ ꯑꯩ ꯑꯁꯦꯡꯕ ꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯖꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯣꯡꯗꯝꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯁꯤꯅꯤ ꯑꯣꯏꯌꯥ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗ ꯅꯨꯄꯥ ꯑꯃꯗꯤ ꯋꯥꯟꯊꯍꯧꯔꯕꯅꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯀꯔꯝꯅ ꯁꯤꯔꯛꯈꯤꯕꯅꯣ ꯀꯅꯥꯅ ꯁꯥꯟꯅꯔꯝꯕ ꯊꯋꯥꯏ ꯃꯇꯧ ꯀꯔꯝꯅ ꯁꯥꯐꯣꯡꯂꯛꯄꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ ꯃꯔꯤ ꯍꯦꯛꯇ ꯍꯥꯏꯊꯔꯛꯄꯩ ꯋꯥꯅꯤꯅꯦ ꯑꯩꯕꯨ ꯍꯥꯏꯔꯗ꯭ꯔꯅꯦ ꯁꯠ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯇꯨꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤꯅꯤ ꯀꯣꯛꯆꯥꯎꯕꯤ ꯅꯪꯒꯤ ꯍꯛꯇꯛ ꯏꯇꯨꯒ ꯈꯠꯅꯕ ꯑꯣꯏꯅꯕꯒ ꯉꯝꯖꯔꯔꯣꯏ ꯏꯁ ꯍꯔꯦ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯅꯃꯥꯏꯗꯨꯗ ꯍꯥꯏꯌꯣ ꯐꯔꯝꯃꯅꯤ ꯃꯅꯝꯁꯤꯗꯤ ꯀꯔꯤ ꯂꯩꯁꯥꯕꯤꯅꯕꯨ ꯑꯁꯨꯛ ꯅꯝꯊꯤꯕ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯇꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯑꯀꯟꯕ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗ ꯆꯠꯀꯦꯔꯥ ꯍꯥꯏꯒꯦꯔꯥ ꯑꯃꯈꯛ ꯍꯥꯏꯒꯦꯍꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯣꯏꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯁꯛꯇꯒꯤ ꯆꯨꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯅꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀꯨꯁꯨꯝꯁꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯚꯨꯠ ꯑꯣꯜꯂꯀꯥꯟꯁꯤꯗꯗꯤ ꯀꯨꯁꯨꯝꯗꯒꯤ ꯀꯣꯛꯆꯥꯎꯕꯤ ꯑꯣꯟꯈ꯭ꯔꯦ ꯀꯣꯛꯆꯥꯎꯕꯤ ꯅꯪꯕꯨ ꯋꯥꯔꯤꯗꯨ ꯄ꯭ꯔꯞ ꯂꯤꯔꯧꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯡꯉꯥꯜꯂꯛꯂꯅꯤ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ ꯑꯣꯌꯥ ꯑꯩꯒꯤ ꯑꯣꯖꯥ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯣꯌꯥ ꯀꯧꯖꯈꯤꯒꯦꯀꯣ ꯍꯣꯏꯅꯦ ꯑꯣꯌꯥ ꯀꯧꯒꯦꯔꯥ ꯀꯔꯤ ꯀꯧꯒꯦ ꯀꯧꯅꯤꯡꯕ ꯍꯦꯛꯇ ꯀꯧꯗ ꯑꯣꯌꯥ ꯑꯩꯁꯦ ꯁꯨꯝꯗꯧꯕꯅꯤ ꯃꯤ ꯑꯣꯏꯔꯤꯉꯩ ꯀꯦꯕ ꯃꯧꯕ ꯌꯥꯝ ꯄꯥꯝꯃꯤ ꯁꯝꯁꯤꯁꯨ ꯑꯩꯅ ꯍꯦꯟꯅ ꯐꯖꯅꯕꯅꯤ ꯍꯥꯏꯗꯅ ꯀꯣꯟꯗꯣ ꯃꯩꯗ ꯁꯥꯍꯜꯂꯒ ꯁꯝꯗ ꯅꯝꯃꯒ ꯇꯤꯡꯍꯜꯂꯤ ꯄꯣꯠꯅꯤ ꯑꯣꯌꯥ ꯑꯗꯨꯒꯅꯦ ꯑꯩꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯤꯀꯥꯟꯗ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯏꯇꯥꯗꯨꯅ ꯃꯨꯟꯈ꯭ꯔꯤꯅꯤꯅꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯐꯗꯤꯒꯣꯝꯗ ꯊꯧꯔꯤ ꯍꯥꯜꯂꯒ ꯁꯤꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯐꯗꯤꯒꯣꯝꯗꯨꯗꯤ ꯑꯩꯒꯤ ꯈꯨꯕꯤꯃꯨꯛꯇꯪ ꯆꯥꯎ ꯂꯩꯔꯝꯗꯅ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯁꯣꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯁꯤꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯑꯗꯨꯝ ꯁꯤꯔꯦ ꯑꯗꯨꯒꯗꯤ ꯁꯤꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯁꯦ ꯀꯧꯔꯛꯄꯩ ꯋꯥꯅꯤ ꯑꯃꯥꯏꯕ ꯍꯅꯨꯕ ꯃꯥꯅ ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯦ ꯃꯥꯅ ꯄꯤꯔꯛꯄ ꯁꯤꯟꯊꯥ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯒ ꯑꯣꯖꯥꯗꯨꯒꯤ ꯑꯆꯥꯟꯕꯤ ꯚꯨꯠ ꯑꯣꯏ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯅꯨꯕ ꯑꯣꯖꯥꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯖꯔꯦ ꯅꯧꯅ ꯁꯤꯔꯛꯄ ꯑꯩꯁꯦ ꯁꯤꯔꯛꯄꯒ ꯃꯤꯅꯥꯏ ꯑꯗꯨꯝ ꯑꯣꯏꯖꯔꯦ ꯅꯪꯒꯤ ꯑꯣꯖꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯅ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯍꯧꯕ ꯑꯃꯥꯏꯕ ꯈꯔꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯁꯥꯟꯇꯤ ꯐꯪꯅꯕ ꯇꯧꯕꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯂꯤꯛꯂꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯑꯁꯦ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅ ꯀꯅꯥꯒꯤ ꯊꯧꯏꯟꯁꯤꯟꯗꯒꯤꯅꯣ ꯈꯪꯗꯦ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯑꯃꯅ ꯂꯤꯛꯂꯤ ꯑꯗꯨ ꯈꯨꯟꯗꯨꯅ ꯃꯈꯨꯝ ꯍꯥꯡꯗꯣꯔꯛꯄꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯁꯨꯝꯅ ꯂꯩꯔꯛꯈꯤꯕꯅꯤ ꯚꯨꯠ ꯑꯣꯏꯖꯔꯕꯁꯨ ꯑꯩꯁꯦ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯀꯤꯕꯤꯗꯦ ꯎꯁꯤꯠꯄꯤꯗꯦ ꯏꯕꯦꯝꯃ ꯅꯪꯁꯤ ꯅꯨꯡꯁꯤ ꯂꯩꯅꯥꯅ ꯅꯥꯕ ꯍꯥꯏꯗꯨꯅꯤ ꯐꯔꯦ ꯃꯇꯝ ꯈꯔꯒꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯅꯪꯗꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯂꯩꯔꯝꯂ ꯌꯧꯍꯟꯒꯅꯤꯀꯣ ꯃꯊꯪ ꯍꯞꯇꯥ ꯑꯁꯤꯗ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯪꯁꯨ ꯂꯩꯍꯧ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯅꯣꯡꯗꯝ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯋꯤ ꯀꯣꯛꯆꯥꯎꯕꯤꯅ ꯆꯪꯈꯤꯅꯨ ꯑꯣꯌꯥ ꯑꯩ ꯇꯣꯝꯇ ꯂꯩꯕ ꯀꯤꯌꯦ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯀꯦꯁꯤꯟꯅꯔꯤꯕ ꯅꯥꯔꯩꯗꯣ ꯍꯧꯖꯤꯛ ꯀꯛꯊꯠꯂꯨꯔꯣ ꯍꯥ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯅ ꯍꯦꯛ ꯀꯧꯕꯗ ꯂꯥꯛꯀꯗꯕꯅꯤ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯪ ꯅꯣꯡꯗꯝ ꯏꯇꯤꯛ ꯈꯪꯍꯟꯒꯗꯕꯅꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯌꯥ ꯆꯪꯈ꯭ꯔꯦ ꯑꯩ ꯊꯅꯝꯃꯒ ꯀꯥꯟꯅꯗꯦ ꯁ꯭ꯋꯥꯏꯗ ꯅꯨꯡ ꯈꯔ ꯇꯥꯔꯤꯁꯦ ꯈꯨꯜꯂꯒ ꯑꯩꯒꯤ ꯑꯐꯥꯕ ꯁꯝꯁꯤꯗ ꯌꯥꯟꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯁꯝꯁꯦ ꯈꯔ ꯇꯤꯡꯉꯛꯄ ꯌꯥꯏꯗꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯤ ꯀꯩꯊꯦꯜ ꯊꯣꯛꯄꯗ ꯉꯔꯥꯡ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯅ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯊꯣꯛꯈꯤꯕꯗꯨ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯊꯥꯏꯅ ꯈꯨꯜꯁꯦ ꯇꯝꯅꯔꯝꯕꯗꯣ ꯑꯃꯨꯛ ꯍꯧꯔꯦꯅꯤ ꯅꯣꯏꯕ ꯉꯔꯥꯡ ꯏꯆꯥꯅꯨꯄꯥꯗꯣ ꯃꯄꯥꯟꯗ ꯐꯝꯃꯒ ꯂꯩꯕꯖꯥꯠ ꯑꯗꯨꯗ ꯀꯔꯤꯅೋ ꯊꯦꯡꯅꯔꯨꯔꯒ ꯃꯥꯗꯤ ꯀꯤꯃꯟꯗꯅ ꯐꯤꯔꯣꯜꯒ ꯃꯥꯡꯁꯤꯟꯕꯗ ꯅꯠꯇꯅ ꯁꯥꯡꯇ꯭ꯔꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯄꯥꯟꯗ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯈꯨꯜꯁꯦ ꯀꯔꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯅꯣꯏꯁꯨ ꯌꯨꯝ ꯍꯟꯕꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠ ꯊꯦꯡꯅꯁꯨ ꯂꯥꯛꯀꯅꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯚꯨꯠ ꯀꯣꯛꯆꯥꯎꯕꯤ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯂꯤ
ꯃꯁꯝꯗꯨꯅ ꯇꯤꯡꯅꯕꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯨ ꯌꯥꯜꯂꯤ꯫ ꯑꯁ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯅꯨꯡ ꯃꯌꯥꯝꯁꯦ ꯌꯥꯟꯁꯤꯜꯂꯕꯅꯤꯅ ꯐꯖꯔꯦ, ꯆꯠꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯤꯕꯣꯏꯕꯨ ꯇꯝꯅꯕꯒ ꯉꯝꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯁꯦ ꯃꯣꯏ ꯂꯩꯔꯝꯂꯦꯅ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯗꯤ ꯇꯝꯅꯕꯁꯨ ꯐꯪꯉꯣꯏ꯫ ꯑꯝꯇꯗꯤ ꯄꯦꯟꯅ ꯇꯝꯅꯅꯤꯡꯉꯤꯗ꯫ ꯃꯣꯏ ꯑꯣꯌꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯔꯨꯞ ꯆꯤꯡꯒꯟꯕꯗꯨꯒꯁꯨ ꯑꯃꯨꯛꯇꯗꯤ ꯑꯩꯅ ꯅꯩꯊꯦꯛꯅꯤꯡꯕꯁꯦ ꯐꯪꯂꯔꯣꯏꯗ ꯖꯥꯠꯂꯥ꯫ ꯀꯣꯛꯆꯥꯎꯕꯤ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯅ ꯃꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯔꯨꯝ ꯑꯃꯗꯒꯤ ꯁꯠ ꯂꯨꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒ ꯇꯝꯅꯕꯁꯦ꯫ ꯂꯥꯛꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄ ꯁꯥꯈꯤꯅꯤ꯫ ꯈꯜꯂꯤ ꯁꯥꯈꯤ ꯃꯇꯣꯝꯇ꯫ ꯑꯁ ꯑꯩꯗꯤ ꯃꯩ ꯁꯨꯝꯇ ꯌꯥꯎꯗꯦ ꯉꯁꯤꯗꯤ꯫ ꯃꯣꯏ ꯆꯥꯎꯕꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯇꯥꯗꯨꯒ ꯇꯟꯗꯤ ꯑꯣꯟꯊꯣꯛ ꯇꯟꯗꯧꯔꯤꯗ꯫ ꯀꯣꯛꯆꯥꯎꯕꯤꯅ ꯅꯨꯄꯤꯅꯤꯅ ꯕꯤꯠꯀ ꯈꯪꯇꯦꯛ ꯇꯦꯛꯏꯗ꯫ ꯅꯨꯄꯤꯗꯗꯤ ꯑꯩꯗꯤ ꯇꯝꯅꯅꯤꯡꯗꯕꯅꯤ, ꯅꯨꯄꯥꯗꯅ ꯍꯦꯟꯅ ꯇꯝꯅꯅꯤꯡꯉꯤ, ꯍꯥꯏꯗꯤ ꯑꯩꯗꯤ ꯅꯨꯄꯤꯅꯤꯅ꯫ ꯁꯤ ꯄꯨꯝꯕ ꯄꯣꯠ ꯁꯤꯠꯃꯟꯗꯕꯗꯒꯤ ꯃꯤ ꯂꯥꯛꯈꯤꯗ꯭ꯔꯥ ꯉꯥꯏꯕꯗ ꯃꯝꯈꯤꯕꯅꯦꯕ꯫ ꯀꯣꯛꯆꯥꯎꯕꯤ ꯁꯥꯈꯤꯒꯤ ꯃꯇꯨꯡꯗ ꯁꯣꯔꯣ ꯏꯟꯅꯩ꯫ ꯁꯥꯈꯤ ꯀꯤꯔꯁꯨ ꯀꯤꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯃꯌꯨꯝꯗꯤ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯆꯠꯂꯤ꯫ ꯀꯣꯛꯆꯥꯎꯕꯤꯁꯨ ꯑꯁꯨꯝ ꯏꯟꯅꯕꯗꯨ ꯋꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣꯍꯦ, ꯀꯩꯅꯣ ꯈꯪꯗꯦ, ꯍꯅꯨꯕꯤꯅꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ, ꯇꯥꯟꯅꯕꯒ ꯉꯝꯗꯦ꯫ ꯁꯣꯝꯗ ꯑꯩꯁꯦ ꯐꯖꯅꯤꯡꯗꯅ ꯅꯨꯡ ꯌꯥꯜꯂꯨꯕꯒꯤ ꯈꯣꯡ ꯊꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯊꯣꯛꯇꯕꯅꯤ꯫ ꯁꯣꯏꯗ꯭ꯔꯤꯗꯅ ꯉꯁꯤꯗꯤ ꯑꯩ ꯀꯥꯟꯅꯗꯦ, ꯁꯤꯔꯒ ꯆꯪꯉꯒ ꯈꯣꯠꯇꯅ ꯑꯝꯇ ꯆꯦꯟꯒꯦ꯫ ꯁꯥꯈꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯕꯗꯣ ꯌꯥꯝ ꯉꯛꯅ ꯀꯣꯛꯆꯥꯎꯕꯤꯅ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟ ꯃꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯇꯝꯅꯕꯒ ꯑꯃꯠꯇ ꯅꯪꯍꯧꯗꯦ, ꯆꯦꯟꯈꯤꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯃꯤꯅꯤ ꯀꯥꯏꯅ ꯕꯨꯠ ꯑꯩꯈꯣꯏꯕꯨ ꯀꯤꯕꯤꯕ ꯄꯥꯛꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯈꯔ ꯂꯩꯔꯗꯤ ꯕꯨꯠ ꯍꯥꯏꯕ ꯀꯥꯡꯂꯨꯞꯀꯁꯦ ꯃꯨꯠꯈꯤꯗꯧꯒ ꯃꯥꯟꯁꯤꯜꯂꯦ꯫ ꯀꯥꯟꯅꯗꯦ, ꯍꯅꯨꯕꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯒꯦ ꯉꯁꯤꯗꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯀꯅꯥ ꯀꯔꯤ ꯇꯧꯔꯤ ꯌꯦꯡꯉꯒ ꯇꯝꯅꯒꯦ꯫ ꯀꯣꯛꯆꯥꯎꯕꯤ ꯏꯗꯤ ꯈꯪꯍꯟꯒꯦ꯫ ꯁꯥꯈꯤ ꯆꯦꯜꯂꯛꯄꯅ ꯃꯌꯨꯝ ꯌꯧꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯤ ꯐꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯤꯒꯁꯦ ꯂꯧꯁꯤꯜꯂꯝꯗꯦꯅꯦ꯫ ꯑꯩꯅ ꯑꯁꯨꯛ ꯀꯤꯅ ꯆꯦꯜꯂꯛꯏꯁꯤꯗ ꯉꯝꯃꯔꯣꯏꯗ ꯑꯩꯁꯨ ꯂꯧꯁꯤꯟꯕꯒ ꯀꯤꯕꯅ ꯂꯣꯏꯔꯀꯥꯟꯁꯤꯗ ꯐꯤ ꯑꯃꯨꯛ ꯂꯧꯁꯤꯜꯂꯤꯉꯩꯗ ꯇꯨꯡꯗꯒꯤ ꯀꯣꯟꯁꯤꯜꯂꯛꯂꯗꯤ ꯕꯨꯠꯅ ꯉꯝꯃꯣꯏ, ꯑꯩ ꯏꯃꯨꯡ ꯌꯧꯅꯕ ꯑꯝꯇ ꯄꯥꯏꯁꯤꯟꯈꯤꯒꯦ꯫ ꯌꯨꯝ ꯑꯁꯤ ꯁꯥꯈꯤꯒ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯅꯤ꯫ ꯀꯣꯛꯆꯥꯎꯕꯤꯁꯨ ꯌꯥꯝ ꯋꯥꯅ ꯁꯥꯈꯤ ꯍꯣꯏꯗ ꯌꯧꯔꯦ꯫ ꯋꯥꯃꯟꯕꯅ ꯁꯨꯃꯥꯡꯗꯨꯗ ꯒꯤꯠ ꯍꯦꯛ ꯐꯝꯊꯩ꯫ ꯀꯣꯛꯆꯥꯎꯕꯤꯅ ꯑꯁ ꯁꯝꯗ ꯅꯨꯡ ꯌꯥꯜꯂꯨꯕꯗꯒꯤ ꯑꯩꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ, ꯉꯥꯏꯍꯥꯛꯇꯕꯨ ꯐꯝꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯊꯤꯅꯨꯕꯤꯗꯨꯗꯤ ꯏꯃꯨꯡꯗ ꯍꯣꯞꯇꯅ ꯆꯦꯟꯁꯤꯟꯈ꯭ꯔ ꯃꯥꯜꯂꯤ, ꯇꯝꯅꯕꯒ ꯑꯝꯇ ꯅꯪꯍꯧꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯀꯣꯏꯕꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯐꯅꯦꯛ ꯐꯤ ꯖꯨꯔꯥ ꯑꯃ ꯐꯧꯔꯒ ꯂꯩꯔꯤꯕꯗꯨꯗ ꯃꯃꯤꯠꯇꯨꯅ ꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯜꯂꯤ ꯃꯇꯣꯝꯇ, ꯑꯩꯍꯥ ꯑꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯕ꯫ ꯃꯆꯨꯁꯤꯅ ꯃꯣꯏ ꯀꯔꯤꯕ ꯍꯪꯒꯥꯝ ꯃꯄꯥꯜ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯑꯅꯧꯕꯤꯅ ꯁꯦꯠꯅꯕ ꯃꯆꯨꯗꯨꯅꯤ꯫ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯇꯅꯤꯛ ꯂꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯍꯤꯡꯖꯔꯝꯃꯗꯤ ꯃꯧ ꯑꯅꯧꯕꯤꯒ ꯑꯣꯏꯗꯅ ꯐꯤ ꯐꯅꯦꯛ ꯃꯆꯨꯒ ꯁꯦꯠꯇꯅ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯤꯅꯥꯏꯗꯣ ꯑꯣꯏꯖꯔꯝꯗꯧꯅꯤ꯫ ꯁꯤꯔꯀꯥꯟꯁꯤꯗ ꯅꯤꯡꯉꯝꯃꯛꯇꯦꯗ, ꯅꯨꯄꯥ ꯑꯃꯒꯤꯗꯃꯛ ꯌꯥꯝ ꯇꯥꯡꯅ ꯄꯣꯛꯆꯕ ꯃꯄꯣꯛꯁꯦ ꯏꯁꯥ ꯏꯊꯟꯇ ꯃꯥꯡꯍꯟꯖꯔꯤ꯫ ꯑꯩ ꯃꯤ ꯑꯣꯏꯅꯤꯡꯉꯦ, ꯕꯨꯠ ꯑꯣꯏꯅꯤꯡꯗ꯭ꯔꯦ꯫ ꯃꯤ ꯑꯣꯏꯔꯁꯨ ꯋꯥꯏ, ꯕꯨꯠ ꯑꯣꯏꯔꯁꯨ ꯋꯥꯏ, ꯑꯗꯨꯅ ꯃꯤ ꯑꯣꯏꯖꯔꯒꯦ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯤ ꯁꯥꯗꯅ ꯃꯥꯒꯤꯗꯃꯛ ꯊꯋꯥꯏꯒꯁꯤ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯃꯥꯅ ꯑꯁꯣꯝꯗ ꯃꯇꯨ ꯑꯅꯧꯕꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯤ꯫ ꯑꯩ ꯁꯤꯔꯦꯒ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝꯇ ꯐꯥꯎꯗꯕ ꯃꯈꯩ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯊꯤꯕꯨꯗ꯭ꯔꯨ ꯁꯥꯈꯩ ꯁꯤꯔꯕꯅꯤꯅ ꯏꯇꯣꯝꯇ ꯃꯥꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯅꯣꯏ ꯑꯩꯗꯧꯅ ꯋꯥꯅꯤꯡꯗ꯭ꯔꯗꯤ ꯁꯤꯔꯛꯀꯅꯨꯀꯣ꯫ ꯕꯨꯠ ꯑꯣꯏꯔꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯀꯤꯕꯤꯗꯦ, ꯌꯥꯝ ꯋꯥꯈ꯭ꯔꯖꯥꯠꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯁꯤꯡꯉꯤ, ꯑꯄꯪꯕ ꯑꯃꯅꯤ ꯈꯛꯅ ꯄꯪꯕꯒꯤ ꯋꯥꯅꯤ꯫ ꯑꯁ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ, ꯁꯣꯏꯇ꯭ꯔꯪ ꯕꯥꯇ꯭ꯔꯪ ꯉꯥꯡꯕ ꯌꯥꯗꯦ꯫ ꯑꯩ ꯃꯇꯝꯒꯤ ꯃꯃꯜ ꯃꯁꯛ ꯈꯪꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯧꯔꯤꯕ ꯐꯤ ꯐꯅꯦꯛꯇꯨ ꯁꯦꯠꯆꯤꯜꯂꯤ꯫ ꯋꯥꯎ ꯁꯥꯊꯤꯅ ꯐꯖꯩꯍꯦ, ꯁꯤ ꯑꯣꯏꯔꯗꯤ ꯑꯅꯧꯕꯤ ꯃꯥꯜꯂꯝꯃꯅꯤ꯫ ꯀꯥꯟꯗꯦ, ꯉꯔꯥꯡꯒꯤ ꯄꯥꯈꯪ ꯑꯅꯤꯗꯨꯗꯤ ꯑꯩꯒꯤ ꯉꯝꯖꯕꯤ ꯃꯑꯣꯡꯗ ꯑꯝꯇ ꯅꯩꯊꯦꯛꯀꯦ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯄꯦꯜꯂꯣꯏꯗꯧꯅꯤ꯫ ꯀꯣꯛꯆꯥꯎꯕꯤ ꯃꯤꯒꯤ ꯐꯧꯔꯝꯕ ꯐꯤ ꯐꯅꯦꯛꯇꯨ ꯁꯦꯠꯆꯤꯜꯂꯒ ꯌꯨꯝ ꯑꯃꯗꯒꯤ ꯑꯃꯗ ꯐꯥꯎꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯃꯒꯤ ꯌꯦꯅꯈꯥꯗ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯂꯨꯝꯃꯒ ꯌꯦꯡꯉꯤ꯫ ꯇꯥꯊꯣꯏꯕ, ꯅꯪ ꯌꯥꯝ ꯐꯠꯇꯦ, ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯔꯝꯕ,
ꯑꯩꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏꯀꯣ ꯂꯩꯔꯝꯒꯅꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯑꯩꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ngasi aina pangliba awa chaina asigi hena nangna phangmo oyuko sidi aiga yamana haiba imungi mi takhinina yena khada thoklaga ya sida phimen silaga kapado ningsing lai nupi da phuk haugatlaga sini aina sigi numita sini aisi khangsan aina sikra kanda aina mabu kayam nungsige haibado hai apangbi nupa amagi damak thawai thani khalibu koktubu kari kokno madu khwaidagi pangba mina tawgadaba thabak sira kandne hena ningamdaba phaurakani ko ai dongna sigadabagi saruk nupa adugi mamangda naitekadabani khangaba yengo miyoi bigi punsi se moi kariba skausil ene koksisu lisilaktan oh ningsing brahma magna pokngamdaba mapokni hainaribani aduna ikhoina thut lauba ngarang nahanda thengnaba moigi damak kaigi thawai thadoino yengo aisu nungsiba mana loirabani sadana siruraga haujikna bhut oidana leire mina kibidraba bhut ni adusu bhut aba hauraba nangso nachina bhut ti haiba aduga bhut aikhoigi maguldi kemta lehandaba kaino bhut su mawanobi gi pisolga setpra hoi bema sirasu thamoy ama paluba kaubanina anobi masuga se setningaktana phaurambe thengnabadagi setlakpa samna hairabada huralakpa ado nangdi bhut oiraga kiyu yajisi kaigino bhut hairakpada khajikpudi kige taw ado nasaktudi ulakkanuko aidi thamai leina naribani ai khangagane ki khanglaga sikrabadi bhut mi happy mingthol phangjawsani hoi bema athiba mingsatga phangba ngamjararoi pharese aise thabak yam chinba mini aduna nangsu sibagi mahut naithekpi oiraga mamangdane nungaina leitheu aiso muk chatlage nupani naithek tawlai sibagi wakhal thadoko ai dongna wana bhut oina lainingdradi sangu imungda kapke harasu kapthu nayadu da phimelaga chale sibutse kaya mathong charamoida bhutni na kisu kibidi masam sisu nungga yale mama thengna rubadagi aise thawna amadi lai hera kangjum manba magi da kaido sijadu shiroi de thawna amaga loinana thadoi imungda sangki son tharamba wakhal hakchang kokchau bigi wahaina thangna oi aran wakhal thadoki kokchau bidi pari gi mayumda hana lai kadom da leiramgani haina munna khalaga tamnagena semsai tanja sida imungdagi nanghauraroi da bagi matagum pari senthure kokchau bida thengjilami aduba hanna yenglamda maningda sensinki mataududa is tamnage tawraga ayoina inthuram ayo nungyan bagi hakchang sida marolam wabaga mana mu inthuram bagi ningjon ga se noi kairama haise khaido pujat poirami kaidana ngasidi naman khumge haiha wai masan siori hoksik aina sen thoropda anobi masu setpa amada thinjil lambudubu kana oisa hanna su yengamtre somda nangaroina selakpada pakhat kano yani ai adum laiye nangna yengnaba kananu nang khonjil ta ki gumla kum hoi taramni ningsingbra yenguko adalakli pakhang ase pambana aidi ngaure singiba tawngami nangdi aikhoi yum yausilaba leirum khangina kai thoina tawsa saino wa ngangi dubu nayadu da kari gi mana mayam ama yawba tare sakta thinangbo wangang sangang na marolam phajadriba makok ni yawjiba pari konungdagi thoraklaga makhwanga metlaga tawngambi nangde isi pamdana leirami oira yumdaga yausilagdan is nangdi aingonda nam lege khali boy oiroi ko adumadi namangda phaw mangun koksawi aisit is masamga siyo nungga yansil bema nang si mathongdi sade nang ai kidra ha kidra ya si hairaga magi phibam tadraba mamaidu utsili paridu kibagi mahut ka thillaga noksili is taurising ai sirida kidamani sadana akima moongda kiriba kaidu nangna fana kinaba tawrosu aina kibidong nate simisya ngawzalo aigi aseng masaktam sibu keboiramni tasingna ise mathong yam sadre bhutni hairaga mina suki bidraba migi noknafam oi
ꯆꯠꯂꯨꯀꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯕꯨꯠꯅꯤ ꯀꯥꯏꯅ ꯁꯛꯇꯥ ꯑꯁꯤꯒ ꯌꯥꯝ ꯀꯤꯒꯟꯕ ꯃꯤ ꯊꯦꯡꯅꯔꯗꯤ ꯀꯤꯈꯤꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯅꯪꯒꯤ ꯗꯞꯇꯣ ꯆꯟꯅꯔꯣꯏ ꯆꯣ ꯃꯇꯝ ꯃꯥꯡꯉꯤ ꯇꯨꯝꯃꯨꯈꯤꯒꯦꯕ ꯑꯅꯝ ꯀꯟꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏ ꯏꯕꯣꯛꯇ ꯇꯥꯛꯊꯣꯛꯂꯒꯅꯦ ꯃꯥꯏ ꯆꯩꯁꯨ ꯑꯃ ꯂꯩ ꯑꯗꯨꯅ ꯍꯦꯛꯇ ꯋꯥ ꯍꯥꯏꯕꯒ ꯂꯣꯏꯕ ꯅꯪꯗꯤ ꯇꯤꯡꯈꯠꯇꯅ ꯂꯥꯎꯈꯠꯂꯛꯏ ꯌꯥꯔꯦ ꯇꯥꯛꯄꯤꯔꯅꯨ ꯑꯩ ꯆꯠꯆꯔꯒꯦ ꯅꯣꯏ ꯑꯗꯨꯝ ꯉꯝꯖꯔꯣꯀꯣ ꯅꯣꯏ ꯉꯝꯖꯔꯣ ꯅꯣꯏꯅ ꯑꯗꯨꯝ ꯕꯨꯠ ꯑꯩꯁꯦ ꯅꯩꯊꯦꯛꯇꯅ ꯂꯩꯔꯣ ꯑꯩ ꯆꯠꯂꯦ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯅꯣꯏꯒꯤ ꯃꯤ ꯃꯔꯛꯇ ꯕꯨꯠ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ ꯎꯄꯥꯏ ꯂꯩꯇ ꯀꯣꯛꯆꯥꯎꯕꯤ ꯂꯦꯝꯕ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯃꯤ ꯁꯨꯃꯥꯡꯗꯨꯗ ꯃꯥꯅꯗꯤ ꯂꯦꯝꯕ ꯑꯃꯗꯤ ꯄꯥꯔꯤꯕꯨ ꯅꯩꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯩꯕꯒꯤ ꯃꯍꯨꯠ ꯄꯥꯔꯤꯅ ꯅꯩꯁꯤꯜꯂꯛꯄꯗꯨꯗꯒꯤ ꯕꯤꯠ ꯈꯪꯇꯦꯛ ꯇꯦꯛꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯃꯇꯝ ꯃꯥꯡꯍꯟꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯅꯣꯡꯗꯝ ꯍꯣꯏꯒꯤ ꯀꯥ ꯑꯗꯣꯝꯗ ꯂꯦꯞꯂꯒ ꯑꯣꯌꯥ ꯑꯣꯌꯥ ꯑꯩ ꯅꯣꯏ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯑꯩꯕꯨ ꯃꯊꯪ ꯍꯞꯇꯥ ꯉꯥꯏꯗꯅ ꯈꯨꯗꯛꯁꯤꯗ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯕꯤꯔꯣ ꯑꯩ ꯅꯣꯏꯒꯤ ꯃꯤ ꯃꯔꯛꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯔꯥ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯣꯌꯥ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯑꯌꯥ ꯇꯥꯗꯤꯌꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯤ ꯀꯣꯛꯆꯥꯎꯕꯤ ꯁꯞꯇ꯭ꯔ ꯑꯃꯗ ꯊꯣꯡꯅꯥꯎꯗꯨ ꯊꯤꯜꯂꯛꯏ ꯅꯣꯡꯗꯝ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯩ ꯃꯊꯣꯡ ꯆꯥꯗꯕ ꯀꯅꯥꯅꯣꯅꯦ ꯃꯪ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯆꯌꯦꯠꯅꯔꯤꯁꯦ ꯀꯅꯥꯅꯣ ꯈꯪꯅꯤ ꯂꯩꯔꯝ ꯅꯣꯡꯗꯝ ꯊꯣꯛꯂꯛꯄꯗ ꯀꯣꯛꯆꯥꯎꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯑꯣꯌꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯕꯨꯠ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯃꯊꯣꯡꯁꯨ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯀꯨꯏꯅ ꯁꯥꯡꯊꯅ ꯅꯣꯏꯒꯤ ꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯩꯕꯨ ꯂꯩꯔꯝꯂꯦꯟꯗ ꯊꯥꯕꯤꯔꯣ ꯂꯩꯖꯔꯨꯔꯒꯦ ꯏꯪꯅ ꯆꯤꯛꯅ ꯅꯪꯗꯤ ꯃꯃꯤꯡ ꯈꯛꯇꯒꯤ ꯚꯨꯠꯅꯤ ꯑꯣꯏꯔꯤꯁꯦ ꯅꯇꯤꯛ ꯅꯒꯨꯜ ꯌꯥꯎꯗꯕ ꯚꯨꯠ ꯍꯥꯏꯗꯣ ꯅꯪꯅꯤ ꯍꯥꯟꯅꯗꯤ ꯅꯪꯅ ꯈꯔ ꯇꯝꯅꯕꯗ ꯀꯤꯔꯤꯗꯨꯗꯤ ꯅꯣꯏ ꯑꯣꯖꯥꯗꯨꯅ ꯅꯪꯉꯣꯟꯗ ꯁꯛꯇꯤ ꯍꯥꯞꯄꯒꯤꯅꯤ ꯑꯗꯨꯒ ꯅꯪꯁꯦ ꯚꯨꯠꯅꯤ ꯁꯛꯇꯤ ꯀꯥ ꯍꯦꯟꯅ ꯌꯥꯎꯗꯦ ꯍꯥꯏꯔꯁꯨ ꯊꯃꯣꯏ ꯁꯣꯟꯕ ꯃꯤꯗꯤ ꯑꯃꯨꯛ ꯅꯪꯅ ꯉꯝꯗꯣꯏ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯋꯥꯍꯪ ꯑꯃꯠꯇꯗꯤ ꯍꯪꯒꯦꯗꯅ ꯑꯩꯕꯨ ꯑꯣꯌꯥ ꯀꯣꯊꯗꯅ ꯂꯩꯕꯤꯔꯅꯨ ꯍꯪꯗ ꯑꯣꯏꯔꯗꯤ ꯁꯠ ꯍꯪꯕꯤꯔꯣ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯃꯧ ꯑꯅꯧꯕꯤꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯂꯒ ꯅꯁꯝꯗꯅ ꯅꯨꯡꯒ ꯌꯥꯜꯂꯤꯕꯗꯨ ꯀꯔꯤ ꯀꯔꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯨꯒꯦ ꯍꯥꯏꯔꯤꯅꯣ ꯏꯁ ꯋꯥꯈꯜ ꯐꯔꯒ ꯕꯨꯠ ꯊꯣꯛꯑꯦꯗꯨꯅꯤ ꯑꯣꯌꯥꯅ ꯇꯧꯔꯤꯗꯣ ꯁꯝꯁꯤꯕꯨꯗꯤ ꯐꯥꯃꯜꯂꯦꯅ ꯅꯨꯡ ꯌꯥꯟꯕꯅꯦ ꯑꯗꯨꯒ ꯉꯁꯥꯏ ꯁꯨꯝ ꯀꯣꯏꯆꯠ ꯆꯠꯄꯗ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯛꯑꯦ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯄꯗ ꯐꯤꯁꯤ ꯐꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯂꯧꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯐꯤ ꯐꯅꯦꯛꯁꯦ ꯁꯤꯠꯇꯣꯛꯄꯅꯤ ꯑꯅꯧꯕꯤ ꯉꯥꯏꯍꯥꯛ ꯁꯥꯗꯦꯛꯄꯅꯤ ꯑꯗꯣ ꯑꯣꯌꯥ ꯁꯠ ꯑꯩꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤꯔꯣ ꯑꯩ ꯀꯨꯏꯅ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯃꯊꯪ ꯃꯄꯣꯛꯇ ꯁꯠ ꯄꯣꯛꯂꯒ ꯑꯣꯏꯅ ꯅꯩꯖꯔꯒꯦ ꯑꯩ ꯋꯥꯔꯦ ꯕꯨꯠꯅꯦꯅ ꯃꯤꯅꯁꯨ ꯀꯤꯕꯤꯗꯕ ꯑꯣꯏꯗꯅ ꯂꯩꯕꯁꯦ ꯋꯥꯔꯦ ꯃꯊꯣꯡꯒꯤ ꯂꯥꯏꯅ ꯆꯥꯗꯤ ꯏꯕꯦꯝ ꯐꯔꯦ ꯑꯩ ꯍꯣꯠꯅꯔꯗꯤ ꯌꯦꯡꯒꯦꯀꯣ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯊꯥꯗꯣꯛꯂꯨꯔꯕ ꯅꯣꯡꯗꯝ ꯀꯣꯛꯆꯥꯎꯕꯤꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯈꯤꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯣꯛꯆꯥꯎꯕꯤꯅ ꯆꯠꯂꯝꯗꯥꯏꯗ ꯅꯣꯡꯗꯝꯕꯕꯨꯁꯨ ꯊꯥꯒꯠꯂꯝꯃꯤ ꯑꯣꯌꯥ ꯂꯩꯕꯅ ꯉꯁꯤ ꯑꯩ ꯁꯥꯟꯇꯤ ꯐꯪꯖꯔꯦ ꯑꯃꯨꯛ ꯍꯟꯅ ꯕꯨꯠ ꯑꯣꯏꯖꯔꯔꯣꯏꯗꯣ ꯑꯩ ꯂꯩꯔꯝꯕꯒꯤ ꯉꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯗꯤ ꯀꯜꯂꯝꯂꯕꯅꯤ ꯑꯩ ꯕꯨꯠ ꯑꯣꯏꯕ ꯄꯦꯟꯖꯔꯦ ꯑꯗꯣ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕ ꯀꯥꯟꯗ ꯅꯆꯥꯅꯨꯄꯥꯗ ꯂꯩꯁꯤꯜꯂꯒ ꯑꯣꯌꯥ ꯏꯀꯨꯕꯣꯛ ꯅꯪ ꯑꯩꯅ ꯅꯩꯊꯦꯛꯇꯣꯏꯅꯤ ꯑꯩ ꯆꯠꯂꯦ ꯑꯆꯥ ꯃꯁꯤꯒꯤ ꯕꯨꯠꯁꯤ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯃꯤ ꯑꯇꯩꯗ ꯅꯩꯕ ꯉꯝꯗ꯭ꯔꯒ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯅꯩꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯈꯪꯅꯤꯗꯅ ꯏꯃꯧ ꯂꯥꯛꯄꯒ ꯑꯩꯅ ꯑꯣꯏꯅ ꯅꯩꯊꯦꯛꯄ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯀꯣꯛꯆꯥꯎꯕꯤꯒꯤ ꯀꯉꯥꯎꯅꯔꯒ ꯂꯩꯔꯝꯕ ꯊꯋꯥꯏꯕꯨ ꯅꯣꯡꯗꯝꯒꯤ ꯃꯇꯦꯡꯅ ꯁꯥꯟꯇꯤ ꯐꯪꯈꯤ